ꯃꯌꯥꯝ ꯉꯁꯤ ꯉꯔꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯀꯤ ꯄꯥꯎꯁꯤꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯅꯕ ꯇꯛꯁꯤꯜꯂꯛꯂꯤ ꯑꯃꯁꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯍꯧꯈꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ 18 ꯑꯌꯨꯛ ꯄꯨꯡ 8 ꯇꯥꯕ ꯃꯇꯝꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯦꯟꯊꯥꯗ ꯆꯍꯤ 9 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯅꯝꯗꯨꯅ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯕ ꯃꯥꯝꯃ ꯊꯣꯛꯄ ꯑꯃꯅ ꯐꯝꯂꯥꯟꯅꯕꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯗꯨꯅ ꯑꯃꯁꯨꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯔꯤꯕꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯑꯦꯁ ꯑꯅꯟꯗ ꯁꯔꯃ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯒꯦ ꯍꯥꯏꯗꯨꯅ ꯀꯧꯁꯜꯂꯒ ꯅꯝꯗꯨꯅ ꯐꯝꯂꯥꯟꯅꯕꯤꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯄꯁꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯛꯈꯤꯕ ꯂꯩ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯕꯣꯛꯅ ꯈꯪꯂꯛꯄꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯑꯦꯁ ꯑꯅꯟꯗ ꯑꯄꯣꯛꯄ ꯑꯦꯁ ꯁꯨꯕꯣꯜ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯅꯕ ꯑꯃꯁꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯔꯤꯝꯁꯇ ꯗꯣꯛꯇꯔ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯑꯃ ꯁꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯤꯔꯝꯂꯦ꯫ ꯃꯤꯑꯣꯏ ꯑꯁꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯔꯤꯝꯁꯇ ꯂꯥꯌꯦꯡꯅꯕ ꯄꯨꯈꯠꯂꯛꯄꯗ ꯂꯝꯕꯤꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯈꯨꯔꯥꯏ ꯊꯥꯡꯖꯝ ꯂꯩꯀꯥꯏꯗꯒꯤ ꯁꯅꯥꯇꯣꯟ ꯑꯊꯣꯛꯐꯝ ꯆꯍꯤ 22 ꯑꯄꯣꯛꯄ ꯇꯤꯀꯦꯟꯗ꯭ꯔ ꯀꯧꯏ ꯍꯥꯏꯔꯤ꯫ ꯁꯅꯥꯇꯣꯜ ꯑꯁꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯔꯤꯝꯁꯀꯤ ꯀꯦꯖꯨꯋꯦꯂꯤꯇꯤꯗ ꯄꯨꯈꯠꯂꯛꯄꯗ ꯗꯣꯛꯇꯔꯅ ꯁꯤꯔꯒ ꯄꯨꯈꯠꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯑꯃꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯊꯤꯡꯕꯒꯤ ꯄꯦꯟꯅꯗꯗꯨꯅ ꯃꯌꯥꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯦꯐꯣꯡꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯁꯤꯡ ꯐꯣꯡꯅꯔꯤ꯫ ꯄꯥꯎꯁꯤꯡ ꯑꯁꯤ ꯃꯌꯥꯝꯗ ꯇꯦꯟꯇꯛꯅ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ꯫ ꯊꯥꯕꯜ ꯆꯣꯡꯕ ꯑꯄꯨꯟꯕꯒꯤ ꯂꯤꯡꯖꯦꯜ ꯁꯥꯒꯠꯄꯅꯤ, ꯃꯁꯤꯕꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯀꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯃꯥꯏꯀꯣꯒꯤ ꯆꯍꯤꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯄꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯦꯐꯣꯡꯁꯤꯡꯗꯁꯨ ꯊꯥꯕꯜ ꯊꯤꯡꯕꯒꯤ ꯌꯥꯅꯤꯡꯗꯕ ꯃꯣꯠ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯌꯥꯝꯅꯃꯛ ꯂꯥꯏꯕꯛ ꯊꯤꯕ ꯄꯥꯎ ꯑꯃꯅ ꯉꯔꯥꯡ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕ ꯄꯥꯎ ꯑꯃꯈꯛ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ꯫ ꯃꯣꯏꯔꯥꯡꯗ ꯉꯔꯥꯡ ꯃꯨꯁꯂꯤꯝ ꯅꯤꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯕꯨ ꯍꯥꯠꯂꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯏꯔꯥꯡ ꯊꯣꯛꯈꯤꯕꯒꯤ ꯄꯥꯎ ꯑꯃ ꯉꯔꯥꯡ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯆꯠꯈ꯭ꯔꯦ꯫